Churachandpur Erang Thokre, Churachandpur Police Station dagi kilometer mangarom chatlaga laiba Pinjanmun Village da police amasung khoi saunaraba miyam anigi marakta chauna mungnarakpaga loinana Prime Minister Narendra Modi lakadoriba sigi make semlamba sing thugaiduna mangta hankre haina Hill Journal na thagapa report amana haidi adum oinamak Erang asi kari wahaudagi thorakhibano haiba khangba ngamdri amaramda tha sigi taraga humdoida Prime Minister Narendra Modi na Manipur da lakpaga loinana kangla manungda miyamgi meeting da wangangadoriba sigi genglaga numit asida traffic ta ahongba laigani masigi damak Manipur Traffic Police na sumaru oina kanglagi koibada akanba traffic management ki thabak sing lokhotpa hukre Prime Minister na miyam da wangangadoriba asigi genglaga kanglagi kha thangba gate asi BBIP khaktagi changfam oigani awang thangba gate na VIP sing vehicle pass paiba of official singi changfam oigani kanglagi nongchup thangba gate na khongna lakpa miyoi singi changfam oigani numit asigi oina thaubalom dagi lakpa makhal khudingi gari sing mai thong lalaga kongba lambi da chatkani mayai lambi amasung wangkhai area dagi lakpa gari sing minu thong da passenger sing tharaga hapta kangjai bungda parking oigani segmai dagi lakpa gari sing thangmai ban fauraga laklaga Imphal hotel da passenger sing tharaga NCC ground natraga Khumal lampak da park thogani tidim lambi da lakpa gari sing uhengbam laikai lom da chatkani BBIP lakadaba minute taragi mamang dagi airport dagi kangla faubagi lambi makhal amatagi gari chatpa thingani emergency ki oinadi athing balairoi traffic ki official sing na maru oina kanglada BBIP lairingai matam khakta miyam gi sathok asida athing matham gadabani traffic police na lokhali bathabak asida miyam na sumateng pinaba SP traffic na miyam da appeal tawrakli amaram da Churachandpur gi oina so district administration na advisory thoktuna BBIP lairingai manung da tawgadaba amadi tawroidaba sing khangankhre loina na Prime Minister na wangang gadariba sida saruk yagadaba miyam na Maikhet Sachin Rumal Fi Machet Athoba Posak na chingba amata paidanaba loina raktanaba khangankre nakal amarom da Jome Student Federation na thadorokpa cherol amada Prime Minister lakadaba asi yenglaga tha asigi taraga nithoi amasung taraga humdoi district asigi mahailoi sing thonglon gani haidi Delhi da mahai tamhangani haina puge tawramba nupi macha ani kalhaure Delhi dagi miyoi amana lemna mahai tamhangani haina puge tawramba Bishnupur district dagi chahi nauribi nupi macha ani Imphal airport anti-human trafficking unit ki team amana kalhaure Hiramasigi matang da Social Welfare Department ki District Child Protection Officer Imphal West na thadorokpa cherol amana hai chahi nauribi nupi macha ani adu Delhi da punaba honaringai da ngarang nungthil pung amaga minute kun mangarom tabada anti-human trafficking unit ki team amana Imphal airport dagi kalhobani singjamai police ki official sing amasung Child Welfare Police Officer na District Child Protection Unit Imphal West ka khusam na dun angang sing adugi mama mapa kauki lairaba na maram oiraga angang sing adu mapanda lemna lairik tamhanaba thawrang lokhat khibani haina mama mapa sing na Child Welfare Committee Imphal West da phongdoraki Hiramasigi matang na committee na mari lainaba police authority sing da makata na inquiry chathanaba khangankre Delhi da punaba thawrang torama angang sing adu Imphal West ki child care institution amada matam kharagi oina thamkhre ningthina amasung mari makhong khangna thijinba tawdana angang sing mapanda lemna lairik tamhangani haina thawrang torokpada mama mapa oibasing na checkinba mathau tai angang sing mama pa laibak da lemna lairik tamhangani haina pukhraga atopa lambi amada lana sijinna kibiyai maram aduna Hiramasigi matang na mama mapa oibasing na mari makhong ningthina thigat patangai fade kanagu mana mapa laibak ta lemna lairik tamhangani hairakpa matamda mari makhong ningthina thigat piu haina su Social Welfare Department ki District Child Protection Officer ki cherol asina makha tanam phongdoragli moment lehanaba IDP sing mayumda hanjil hanaba governor da memorandum piduna wakatkre chahi ani makhai hena kangluki Erang thoklaba Manipur da Prime Minister Narendra Modi lakadoriba sigi mangunena national highway sing da meitai sing aki khangleitana chatpa yahanbiu relief camp sing da lairiba IDP pumnamak masa gi mayumda hanjul hanbiu amasung Kuki militant singa khuyek pina kiba suspension of operation su agreement handu haiba wafam taksiladuna Manipur ki governor Joy Kumar Bala amadi BJP ki president A Sardada memorandum pisinkre Segmai kanba nupi luf imagi maira amadi People's Progressive Alliance Manipur ki thaumi marina saba mihut kangbu amana ngasi governor Joy Kumar Bala amadi BJP Manipur Pradesh ki President A Sardada memorandum pisinkibani Hiramasigi matang da imagi maira ki president Thokchom Sujata na hai Manipur da kumja 2023 gi May 3 dagi hauna thorakliba wathok asina maram oiduna meitai furuf ki miyoi sing national highway sing da chathok chasin tawba yadana lairibasi lengang na khanaba thawrang ama lokhatuna athuba matamda free movement lehengadabani lan gi chaitheng na maram oiraga mayumakai mei thadok pikraba amasung tongan relief camp sing da changja famlauduna lairiba internally displaced person sing masa gi mayumda hanjil hannabagi matangda Prime Minister Narendra Modi na ayaba ama piramgadabani Kuki militant sing apunba luf oiriba KNO amadi UPF ka nauna su agreement khuyek
Pinakibagi thawong yaningdaba fongdokladuna luf ahum asina punduna sekmaida khongjang kaya changsindu lakli chahi ani makai helaba Manipurgi irang asigi matangda wafam amata fongdoktuna lakiba Prime Minister na handak Manipurda lakani haina thawrang tawribasi Assam amadi Mizoramda nauna paikhatkadaba project kaya yingsinba lakpada changdaba yadabagi mawongda Manipurda laknaba thawrang tawbani Prime Minister ga hakthengna unaduna wari sanabagi khudongchaba leitabana maram oiraga Manipurgi Governor amadi BJP Manipur State Unit ki President memorandum asi pisinduna maru oiba wafam sing asi thabakta onthoknaba taksinbani hainasu magnam fongdokhi UNC gi trade embargo matam kharagi oina handokre Chief Secretary na thajaba pirakpadagi handokpani UNC Indo-Myanmar border rangamkai sambal khan na balaukiba waref handu amasung free movement regime FMR naungna chana halo haibigi demand tawraduna United Naga Council UNC na national highway singda chatharakiba matam kaktaba trade embargo matam kharagi oina handokna na waref laukre United Naga Council ki masak naiba mioi amaga pauche siga wari sanabada mang hai Manipur government ki maut senduna Chief Secretary Punit Kumar Goel na economic blockade asi handokpi na naba amasung makhata na wari sananaba appeal tawraki Maki appeal adu ngasi ayuktagi sanapati da laiba UNC gi office ta Presidential Council gi mifam ma pangthok tuna khanaki pung ahum hena khanaraba tungda Chief Secretary gi wafam adu haija cherol su oiba amasung makhata na khanaba yananabagi wafam ama hairaklabani na miyam gi awabasing asi yenglaga ngasi numidang wairam pung 6 ta gi trade embargo handokna na bawarif lawbani panba yabadi tha sigi taraga humdoida Prime Minister Narendra Modi Manipurda lakpa khongchat asigi manungda state asida kariguma makhal amatagi pamdaba thodok thokpa government na pamde maduna maram oiraga Chief Secretary na UNC da makhata na wari sananabagi cherol adu ngarang thakibani UNC gi trade embargo asina Manipur yoksilakadaba pot puba truck chamagi mathakta hauji mauget tapanduna leiribani ngasi numidang wairam truck sing adu senapati fawa thojilakpa yana leire aduga hayeng amuk Senapati dagi kangpukpi lansilaga Imphal yorakani haina pau amana hairi numit humni pochai amata pusillaktana leiraga su Manipurda tangai fada potlam chairam singi mamal hengatpa haibadu madi oikhide masigi maroiba maramdi hanadagi hauna stock khara leinabagini adum oinamak National Highway 2 gi fibam asi yamna fatabana pot pusillakpa su chang naidribani Jiribam dagi tongan ba khulai kaya marum fagat pangamkre Jiribam district ki mafam amada anti-social element sing leire haiba akakna bapau ama fangbadagi ngasi ayuk pung 6 rom tabada Jiribam District Police Commando Unit Special Mobile Patrol 7 Suba ARV 48 Suba Battalion CRPF ki Quick Action Team QAT 87 Suba Battalion CRPF ki QAT 20 Suba Battalion CRPF ki QAT 156 Suba Battalion CRPF ki QAT amadi 38 Suba Sam Rifles ki apunma team amana Sonapur amasung Jairol Pokpi khungangda thibahumbagi thabak chathabada masing yamlaba khulai kaya marum fagat pangamkre Security Forces na fagalaba khulai sing adudi modified tawraba SBBL gun registration number C51439IN country made Manjal loading SBBL gun ahum India da saba .22 gi Pistol ama country made .22 DBBL shotgun ama 12 bore gi cartridge nipan gunpowder yawa bal yankhai gataru gunpowder yawa apikpa bottle ahum misi amasung yotek piece chanigani-fu amasung gunpowder hapnaba iron rod ama fagat pangamki milsing ining tambalai bak semganaba honaramba Prabhakaran awang amadi nongpok thangba Sri Lanka daning tamba Tamil state ama semnabagidama akanba ihau horamba Liberation Tigers of Tamil Ilam LTTE lingkhatlamba Tirubekalam Belupilai Prabhakaran Kumja 1954 gi November 26 ta awang thangba samudra mapan gi Balbe Titurai town da poki apokpagiming Tirubekalam Belupilai amasung apokpigina Balipuram Prabhati kawi Tirubekalam Belupilai Salon Government ki District Land Officer ni mapana chauba officer oijirabasu pikliba Prabhakaran na yamna ngalingai matamdagi hauna otpi naibiraba Tamil miyam gi dama kariguma masak thokpa thabak amadi tawramlage haiba wakal khalakhi wakal adumang nalamjin oiraga mahakna kumja 1972 da Tamil New Tigers TNT lingkhatkhi hiram khudimakta mising yamba sinhali miyamna mising yamjadaba Tamil singbud namthabibagi mayokta TNT na khonjal hauna lawba horaki Tamil singi yaifanabagi damak thabak thoram kaya laukhatlamlaba matungda Prabhakaran na ahanba oina kumja 1975 ta khulai paiduna khut thaba hauki chahiduda mahakna Jaffna gi Mayor Alfred Durai Yapabu nongmaina kaptuna hatkibani kumja 1970 gi angan basarukta Sri Mabo Bandarnai kena luchingba United Front Government na anauba thausil ama semduna Sri Lanka gi University da sinhali macha masing yamna mingchanba yanaba thorang lokhatlami Michang mi khai naiba thausil thorang adugi mayokta
Satya Silam kauba mahire amana Tamil Manawar Perawai Tamil Student League lingkhatki kumja 1971 da Janta Bimukti Peramunagi lalau maiti kraba matungda handaki asina ahanba Tamil lalau lupni Ponutu Rai Sibakumaran Kona Sibakumaran Group kilujingba oirekadaba K Padmanaba EROS ki founder member amasung Belupilai Prabhakaran chingba Tamil nahani forum Yawulup asina sinhala lenga ki mayakta akan ihau sagalami kumja 1972 da Prabhakaran Cheti Tanabala Singamga Kusam Naraga Tamil New Tigers TNT lingkhatki Bala Singam na anawba luf adugi luchingmani Bala Singam laikhidaba matungda Prabhakaran na luchingba oihauki matam dumaktada Nadaraja Tanga Turai amadi Selwaraja Yogo Chandran Kutimni nasu lalau ama saganaba akan mathorang laukhalami tungda makhoi ani na kumja 1979 da Tamil Ilam Liberation Organization TELO kauba tokhaiba lalau ama semduna ningtama Tamil Ilam gi damak akan ba khongjang changsilaki hariba lalau lupsing asina kumja 1970 gi paringda government sagotpa Tamil politician sing Sri Lanka gi police amadi civil administration na nongmai kapsin ba bom langsin bana chingba thawong kaya leptana chatharaki maru oina Jaffna gi mayor Alfred Durayapa gi car amadi mayumda bom pokai hanba Jaffna gi stadium amada bom langsinba amadi Nirveli Bangalore tawbagi thawong chathaki kumja 1974 da pangthokhiba Tamil conference da thokiba thawdo amana maram oiraduna lalulupsing khoisawba naba pohanki matung tarakpada Sivakumaran amadi Prabhakaran na Jaffna gi mayor Durayapa hanaba khanaba thawrang kaya lakhalakhi tungda kumja 1974 gi June manga da police ki khutta Takidana bagi damak Sivakumaran na masa mathanta sijaki lalulup khudingmang na koitan tanariba Durayapa bu olakpa chahi ki July 19 Prabhakaran na hatpangamki mayor aduna puklai gi laisang amada laikhrumba lakpada Prabhakaran masamang na nongmay nakaptun hatkibani kumja 1976 ki May manga da Tamil New Tigers TNT bu Liberation Tigers of Tamil Ilam LTTE haiba maming onthok tuna Marxist Leninics ki wakalon da yumfam oiraga thabak thoram kaya lokhat pahauki luba siglu chingba singna lining lambida thoidong na thawai yaw da bagal loina na ningtamba Tamil state ama semna ba hona barom da thawai hakchang yaw na honarami kumja 2002 gi April 10 da Prabhakaran na ahanba oina Kilino chida pawgi mifam ama pangthokhi mapal laiba ki yaw na pawmi chanirom henbana saruk yakhiba pawgi mifam aduda Anton Balasingam na LTTE gi luching purel Prabhakaran bu Tamil Ilam gi president amadi prime minister ni haina saktaki matam amada ingtapagi fibam hanjilakna ba Sri Lanka da lokhat kiba thorangda LTTE na kadai fawa pukchel singna mai pakhan na bahon na kibagi haibagi matangda pawmi singna wahang kaya hangki Prabhakaran amadi Anton Balasingham na wahang singdugi paukhum matik chana piki matam amada India gi prime minister oiramba Rajiv Gandhi hat kibagi matangda pawmi singna hanjin wahang kaya hangki maduda makoina isam samna laibak thiba thodok ni haina paukhum pirami chahi taragi mamangda thokhiba thodok amagi matangda makhata na wahang hangbirak chanaba makoi anina pawmi singda haijaki tokhaiba Tamil Ilam tanbagi khongjang handokpa matam chadri haina palladuna pawgi mifam aduda Prabhakaran haiki Tamil gi homeland Tamil gi nationality amasung Tamil gi maromdom lepchen nambagi haiba wafam ahum asida yumfam oiraga lalhau chathabani Tamil miyam gi tangai fadaba apamba singa sega mari lainana nakal khudingmakna yagadaba mawongda warusin ama puraklaba matamda lalau asi lepkani LTTE khaktana Tamil Ilam tanba natte Tamil miyam gi apambani LTTE na thamoi singna mahusagi ingtapa phibam hanjil hannaba hotnagani haina palladuna Prabhakaran na haiki mahusagi ingtapa phibam hanjilakna bagi damak tha mari chupna khulai thadaba haiba fire fawa lauki pumnama asi yenglaga India government na LTTE gi mathakta thamba thingba lokthokpham thoi Napoleon amadi Alexander the Great ki punsi wari thawai tana pajakhiba Prabhakaran bu Subhash Chandra Bose amadi Bhagat Singha gumba India gi maraibak ningba nationalist singna achauba ithil piki manaba khunai ama semgani haiba khakna tana Prabhakaran gi tokhaiba wakhalon natragana chatna kanglon amata lauthokpa tawkhide